Maitai Pangal Khara Kuki na Furakibagi Taudo Adu Manipuri Maitai Pangal Welfare Organization MMW ona condemn thakhre athubada lale hajagada bani hari Central Forest Division ki mafam singda Athingba thamkhre Central Forest Division ki manungda lamlaki sa usek sing phaba hatpa amadi yonbagi thabak sing Athingba thamkhibaga loinana khongthang asida miyamna mapung phana sagat piu haina Manipur lenga ki Central Forest Division ge Divisional Forest Officer na thorokpa serol amana phongdorakle serol sina hai Wildlife Protection Act 1972 gi makhada Central Forest Division na konba mafam singda lamlaki sa usek sing phaba hatpa yonba sentoklaba sadong sing yonba yauna lamlaki sa usek sing gi mathakta kariguma thaba amata Thaba Yaroi, Karigumba Hide Batabak Singer Sit or Body Tonganba, Eki Makada, Senari Bumio, Adu Zerak Pongba, Haina Paladuna, Central Forest Division, the local Kongtang Asidamiam, Civil Society Organization, Wildlife Activists, Youth Club, Sengamateng Pangbio Hide, Nasigi Mirona Kongtang Asidamai on Senduna Tabak, Tauhorabadi, Manipur Gitang Lava, Biodiversity, Amadi, Wildlife Heritage Asikanduna Tambangam Weather Ribane, Athingba Tamliba Tabak Sing Asitauba Kanagumana Tenarabadi Central Forest Division. Control room number 6909622773 da pau pibira o pau pirakliba mioi adugi masama mingtak thokloi haina palladuna phone number asida natraga manak nakpada labor range forest officer amadi divisional forest officer Central Forest Division da pau pibi you have wapam thamlakle range forest officer forest frontline staff amadi flying squad singna hiramasigi matang da akhanaba miyeng sangduna lokhothom thokpa thabak sing lokhotnaba wapam su Central Forest Division ge divisional forest officer na thokpa serol asina Phongdoraklei Imphal Guwahati Delhi flight numit khudingi paigadauri Manipur dagi mapalam da chatliba mioi singi khudong sanana bagidamak Air India Express na sahi asigi December amadagi numit khudingi oina Imphal Guwahati Delhi flight service hodoklagani hari Imphal International Airport ki Facebook page da wafam asi laukthokladuna Imphal Guwahati Delhi flight asi numit khudingi numidang waram pung manga ga minute kun ga manga da Imphal thadokani hari paigadaba flight service asigi ticket booking tawbagi thabak su haure hari nauna numit khudingi oina paigadaba flight service asi laklabade leba asigi atai mafam singa Imphal ga samnabada hena khudong sahalagani amasung passenger singda hena khudong sahalagani haina Facebook post aduna makhata na palle yamna singtha ningai oba khongthang amada Imphal Guwahati paiba flight singe atongmal ka hena wangkhalakpadagi miyam ge kholaw lakhiba amasung Manipur gi governor Ajay Kumar Balana Ministry of Civil Aviation ga paw phaunaraba matungda Air India Express na Imphal Guwahati sector ge flight atongman asi lupalising taruktage hendanaba leble haina lauthokibane masagi mathakta Imphal dagi Guwahati amasung Imphal dagi Kolkata paigadaba henba flight anisu pairagani haina lauthokibane Imphal gi mapalam da flight tonglaga yamna toina satpak mioi kharana ngangnarakpaga loinana citizens singe marakta khana dainaba wafam oirakhe sahi asigi November 15 dagi Alliance Air na ahenba flight paiba horakiba asigidamak thagatpa phongdoknarakle Manipur gi ngamkhaida akaiba piroidabani Manipur hanagum leigani haina BL Santos na phongdokkhre Numit humni gi khongsatta nahal thunglakhiba BJP ki National General Secretary Organization BL Santos amasung North East Coordinator Dr. Sambit Patra ngarang Sursanpur amasung Senapati District Headquarters se chalure Imphal West ki lamboi khonang khongda leiba Manipur Trade and Expo Center da hangdokliba relief camp ta leiriba internally displaced persons singa su unakre BL Santos na Sursanpur amasung Kangpopi chalurba matung lamboi khonang khongda leiba Trade and Expo Center da IDP singa unabada Manipur gi da kanagumba amatana ayetpa apanba piroidabani Manipur gi boundary hanadagi lerakliba asidagi kaidawnungda ahongba leiroi habase leiba asigi Prime Minister gi apambani haikre ngara ayupung maparom tabada BL Santos amasung Dr. Sambit Patra Imphal Airport gi helicopter de Sursanpur gi damak paikhe ayupung mapan ga minute kullom tabada Sursanpur de thonglakhe Sursanpur gi sadwapna mandapta hangdokliba relief center de satke mafamadu de leiriba IDP singi angang singna BJP gi leader ani asibu isai sakna tarana okay makoyani da nat ki phi sing khudol thamkhre BL Santos na Manipur da thokliba irang ase athuba matam da loichilaga mahausa kum tangdu leitaba porakna bagi lambi da lakna ba government na yamna kanna honare haba wafam sing thamkhre athuba matam da tangdu leitaba poraklaga IDP sing adu masagi mayum da hanjal hangani haba ge chapchaba thajaba wafam su mahana thamlam ki haide loina na Manipur da thokliba violence sing asima pung phana loichin ga da bane Manipur gi leiriba boundary asida kariguma hiram amata da
अकायब पीरोइदबने ममांगदा ओइरंबा मणिपुर अदुगुमना हौजिकसु अहोंबा अमता लैतना मणिपुर ओइना अदुमक लैगने मसिमक लेबा असगी प्राइम मिनिस्टर नरेंद्र मोदी गी अपाम्बने मसिमक अखोइना खंहननिंगलिबा मियोइसिंगदसु निंगथीना ममुताना खंहनबा चंगे हाबा वाफमसु BL संतोषना फोंदोकलमखे Arambai Tingolna MSA Buthagalakle Manipur Manungda Tokhaiba Lenga Ama Lehanba Natraga Union Territory Ama Sembagi Wapam Maung Amata the Saugaloi Lady Balenga Asina Manipur Manungda Tokhaiba Lenga Ama Sembagi Wapam Late Haina Ministry gi Maikedi Kuki Zo Group Sing the Mayek Sengba Wapam Thamkhre Badubo Arambai Tingolna Thagapa Pongdorakle Arambai Tingol gi PRO Robin Mangang Khwairapon Thadropo Serol Amada Ministry of Home Affairs Matau Karamna Manipur Gingang Kai Karamna Ngak Senduna Laki Habagi Puari Mayek Seng na Khangbiba Buthagatpa Phongdokle Amadi Manipur dagi Tokhaiba Union Territory ama semba natraga separate administration sembagi wafam Ministry gi Maikai dagi yade haibagi asengba phirep Kukizo group sing da khangan kiba adubu apianba amade ikai khunaba ulle Ministry gi phirep asimakna Manipur gi unity integrity ka hello haba takle haide core issue asibu solve tawbana Manipur dat ningsingba thoktraba matamdagi nungsi sanana leminarakliba phuruk kalok ki marakta henna asepa mari ama amohana sagatuna henna mapangal kanba amadi ingtapa Manipur ama porakpa ngamgane Arambai Tingol matam pumbada Manipur gi apunba saktam gi damak leble ingtapa pamjaba mipung khudamak amata oina nuksi sanana leminana ba punna thapak tawmina si haina su phongdurakle AK Balana Mahaki Council Amasung Security gi mifam pangthokre BJP gi lusingba ani laklabasu lengak sembagi inel fangdre Manipur da February 10 2025 tagi taragani thoi shuba Manipur Legislative Assembly bu suspended animation da thamlaga numit adu dagi ahan ba tha taruk ki oina president rules sada halakhraba matung atopa tha taruk ki matam amukasu sangdo halaktuna mathang sahi 2026 ki February taragani thoi phawba chanaga doriba lenga asil loisinduna Popular Ministry ama semna ba mamang da lairamba lengak lusinglambe BJP gi MLA singna kan taksinba dagi han makhoi gi party gi lusingba ani Imphal da lakhrabasu ngasi phawbade athuba matamda PR lengak thopchilaga Popular Ministry ama lehalakpa gi inil fangdre hari BJP gi National General Secretary BL Santos amasung North East gi Coordinator Sambit Patrana nahal Imphal da hek yorokpa ga nungthil pung ama makhai dagi haurduna pung ani rom supna thambal sanglen da party asigi Manipur gi MLA singapur na phamina duna Pampang Thokrabaso, Lusingba Anigi Maikai digi PR Lengak, Loisinba Amasung Anobo Popular Government Amas Sembagi Subsaba Matam like Hai Tabangam Kidre Hade, Adumoinamo Party Asigi Manipurgi, MLS Singamakoi Lusingba Popular Government Ama Atu Matam the Semduna, Lehaningbugi Apamba de Lusingba Anina Mayek Sing na Kangle Hade, Adubu PR Lenga Ase, Kangtap the Tupsilaga Masigi Mahota Popular Government Ama Lehanbagi Wapam de, Nahandagi Latuna, Narang Power Status the Lerakliba Party Asigi National Leader Ani Kaktana, Laptop ngamde haide maramasina ngarang numidang waram phawbadadi anawa lenga ama athuba matamda semlagani haibagi inil phangba ngamdre haide Saida asida ngarang nungthil pung mari makharum tarakpadagi hauraduna Governor AK Balana share logduna mahaki Governor in Council gi mifam Rasbaba da pangthokre mifam asida Chief Secretary PK Goel na lusingba tongan loisang singi Administrative Secretary Commissioner sing na sarugya ki haide pung amarom sumna Governor in Council gi mifam pangthoktuna lenga ki maikai dagi state asigi miyam gi damok paikhat kadaba thabak thorom singi matang da khana nainarabasu Council asina akangna bahiram amata da pangthokkodaba thabak sim laptop ki de haide African swine fever confirm oire RRT 60 semduna section tharang lokhale laisat asi oktagi mi da sandokte haina director na phongdorakre Haukiba numit kharanigi mamang da kaksing amasung Sursanpur district ki mafam kharada okta masakhangdaba laisat ama sandorakle haikiba adugi matungina sample sing lauraga changeng tawrubada African swine fever ne haina confirm tawre state government na state asida African swine fever gi laisat sandokle haina notify tawkiba ga loinana veterinary and animal husbandry services na national action plan gi makha da paikhat pham thokpa section thorang sing paikhat pa haukre ngarang numitang waram sanjan thong da leiba directorate of veterinary and Animal Husbandry Office the Pangthokiba Paugi Mifam Amada Department Asigi Director Dr. R.K. Khogendra Janahai Ngarang State Government gi Maikai dagi order ama thoktuna state asida African swine fever laisa thokle haina notify tawkre laisa da si kaksing amasung Bisnupur district ki mafam ahum da sandoklam ki bane kaksing district tagi oina Moirang Them Laikai Khamlangbu Pareng da leiba M Barun Kumar gi Okon kaksing Turel Wama Ward number 5 ki M Ramananda ki Ok loifam amasung Sursanpur district ki Kangbai
Arambai village Khaimuongi ok loiriba mafamdane mahana hai laisat asi Manipur khakta thokpa nate masidi malemgi leiriba leibak singda endemic oiraga leiba laisat ni laina asna naragadi ok adu samada sama adumak siganba oi haujuk phawbagi oina laina asigi treatment amadi mangjawnana laina asi naraktanabagi vaccine puthokpa leitre laina asi ekhoi mioibada oktagi sandokpa natragasu ekhoi mioibana virus asigi carrier oina atopa ok singda nahanbada mateng pange laina asidagi ngakthoknaba upai ama haiba taragadi biosecurity ni thina ngakpana oigani maramaduna laisat asigi control and containment asisu national action plan amaki makhada laukhatkadabane state government go mari lainaba veterinary department law enforcing agencies sing forest department amasung district administration ga loinana laisat asigi control amasung containment asi national action plan gi makhada laukhatpa haure haike puba thamba ngamdaba demand gi mayokta sintha leptana khongjang changsenkhre state asigi tongan ba mafam singda leiba mahaisang singi mahiru singbu hondo honjen tawrakliba eco maruti ben singba singi apunba lup oiriba all Manipur students transporter association gi thongmi singna ngarang tongan ba mafam kharada nomagi sintha leptuna makoida puba thangba ngamloidaba sel gi demand tawrakle haiduna masigi mayokta yaningdaba phongdoktuna wakat khongjang changsenkhre association asina sinduna ngarang mafam kharada changsenkhiba wakat khongjang gi manungda porongpat ki TV tower station manakta kunggani thoigi mahiro sing puriba ben driver sing na wakat khongjang sangsen ke khongjang asigi matang da association asigi drive team gi controller nauroibam mega chandra na pawmi sing da hai Manipur da leiriba school gi mahiro sing puriba ben driver sing na kumja 2000 da gi hauna makhal kya gi awaba kya mayok na rakle masigi mathakta covid-19 gi laisat jauna ngasi phawbada loisinba naidrba Manipur gi irang na driver sing amuka hen awaba mayok na re hojik mahiro sing puriba ben driver sing da tongan ba lup sing na demand tawrak liba senpham sing ase ben driver amada lupa lising ani gi sangda piu hairakpane aduga leiriba driver gi association singna senpham sing adu khonggat laga pirakadabane haina khangalapane maram asina hairiba wafam asi handok piu hanadi yamdaba thidana driver singna punna khaigat naraga pirambane adubu handak hairakliba senpham sing asidi driver singna puba thangba gamlaktabadagi ngasigi khongjang asi sangsinbane haike ben driver singda mateng pangbiu amadi sel gi demand tawbirakanu Imphal West amadi East gari lising mari rom leiri adubu ayamba driver sing di mahiro singdagi phanglakpa senphamna imung manung pubane maram asina senkhai thungkhai ki thabak tawbiganu haike sel gi demand tawrakliba singa yanaba poraklabadi makhatana sangsillaroi adubu yanadrabadi khongjang asidagi hena kanba school lepagi khongjang sangsilagane makhata ba khongjang gi damak association asiga phaminaraba matung warep logane haike college governing body na marik chumba wafam miyam da khanghangadabane haina KCP na thamlakhre NG Mani College ki governing body na marik sumba wafam leibak miyam da khangangadabane haina KCP People's War Group Marxist Center ki Secretary Central Media Coordinator Lenin Maitai ki Serol amana hairi Serol sina high communist based organization asina hek saphong lakpadagi khunai amagi maru oina depend tawriba sector sing habadi education agriculture health ta lana tawduna senja thumja tawbasingi mathakta miyang changtuna lakle leibak miyam na su hairiba sector sing asida aranba tawbasingi mathakta wakat kya lup asida thajaba thamduna lakliba makhata na khurai chairen kongda leiba NG Mani College asina senja thumja tawduna aranba thabak thoram sing sathare haba wakat lup asida haukiba 2023 la lakpadagi college asigi principal masada lup na zero thaduna achumaran thidok minanaba khanganke adobo masana tawjaruba aranba aduna maram oiraga masamak lup ta paw phorokpagi mahot mahiroi lup amagi kuthangda paw phoroklaba matung Manipur University campus da December 2013 da lup asigi mihut amaga loinana mahiroi lup asigi mihut amaga loinana mahiroi lup amagi lusingba ama yauna college asigi principal amade college ke governing body gi mihut amaga punna mi mari phaminaduna wari sanaraba matung college asigi maroiba document khara lupta athubada khusinnaraknaba amade document adabu kopna yengsilaba matung aroiba warep lauduna warusin puraknaba khanganke lupta hariba document khusinnarakpagi mahut lup asina kyarak paw phawbada thoi usitabagi moong tawduna lakhe lengakta college asibu lokhatnabagi damakta aranba kya tawki haibagi khudam changdam sengalonana lupta wakat lakle maramasina numit humni phawbagi manungda changjaraktuna masana tawkiba asoiba khudimak leibak miyam khangna sengdokadabane karigumba lupki wafam thawoidana leithokpa tarbadi maduda tholokpa afafatagi teksa khudimak masana pujagadabane haiba wafamsu serol asida thamlakle Thailand amasung Cambodia gi marakta khut thoknaba amu haure
Thailand amasung Cambodia gi lonabada ikui kuidana landmine bomb pukhaiduna Thailand mi ama makung tatpagi thaudok thokraba matungda laiba anisigi marakta ceasefire tawkiba adu kaide haina singnari border da laiba khungang amada khut thoknabada Cambodia gi maikaida misam ama sikre hairi landmine pukhaibagi thaudok adugi matungda Thailand na ceasefire gi wafam ngak na chatlaro haina laukthokki haukiba July thada laiba anisigi marakta numit mangani lan thokpudagi United States ki President Donald Trump na sangtai na duna ceasefire tawhankibane Cambodia macha ama sibagi thaudok thokibadu Cambodia gi awang nongsupta laiba Banti Mansi province ki Prisan khungang da thokibane khungang adu da laiba imung sani yangkhai gi mising puthoraktuna border dagi kilometer 13 rom sangsilaga Buddhist temple amada lehan khre hairi tension yamna wangkhalakibaga iroinana Cambodian Defense Ministry na border da ceasefire yengsinabagi damak team ama thakhre masigi observer team asida Asian Association of Southeast Asian Nation gi officials sing yauki hairi Sin state ki Tedim Township da akanamong da khut thongnarakpadagi mioi lising anirom lanjena krahari Myanmar gi Sin state ki Tedim Township manung da laiba Tangen village marakta Myanmar army amasung ethnic rebels singi marakta akanba khut thongnarakpadagi khungang adu da laiba mioi lising anirom safhagadaba mafamda lanjena krahari Myanmar junta army gi kalam anina Tedim Town amasung Kale Town dagi tongan ba maikai rom dagi Tangen village da sangsendona Sin resistance force ka akanamong da khut thongnakibane khut thonakhiba aduna maram oiduna Tedim Township ki manung da laiba Molalpi Aloi amasung manak nakpo da laiba khunja sing mi paiba pokna duna manak nakpo umang da lonakhi Myanmar army gi akan balanda adu ki bidagi mioi sing adu mayumda amata halakhi de haina Chinland Defense Force na phongdorakle junta lanmi sing yamlaba lanmi sing aduna Tedim dagi Tangen tamna changsilaktuna resistance force sing gi mathakta akan balanda chatharaki bani hari mamang thagi kunga mapan dagi tha asigi kunga taret ki marakta junta lanmi amasung Sin Brotherhood Alliance ki marakta khut thonakibada junta gi lanmi ni phurom lekhidre amasung kharana lan pha oina fare haina su Sin resistance force na phongdorakle